Ngase Imphal Phongnakiba pause singi headline sing pathokjari. Huyalan pauda CPI amasung Congress na Commission da affidavit sing pisan kre. CPI ge affidavit phongdoraklei Congress gidi Commission na phongdoktanaba paumelaklei. State Police ki Army sing dagi sophisticated weapons sing lakhibada police na tumina yengduna leire. Manipur gi mafam punamakta law and order gi fibam total breakdown tawre haina CPI na phongdokre. Lilong Chingzau gi thodokta JSC ge lenga ka yanaba purakre. Lei kitaba sing hakchang asi leirol chalagani. Special Commando sing na moreda thongna fana mathau pangthok na bagidamak nongmei maru lising yangkai PBU hairakle. Sangai Express da masa mathanta nongmei na kapsen jabadagi sirei. Mitei hatke yadabadagi lalo faigi ning thogi yum ai thakre. Central Force ki gari sing maira paibi sing na lambida thatuna halanke. Cookie group sing kapna kre sengtok na kre. Pokna famda Lilong Chingzau gi thodok laika narakhiwa amasu leikidre JSC ge lenga ka yanaba purakre. National Media na Manipur gi irangi report tobada CPI gi chatna kanglon thugaire haina report amana phongdorakle. Rocket kapsilakpada Jewes tribe Taret Sikre haina Israel gi pause da phonglakre. Modi government na cookie lal hoba sing muthatpa haibasi hojikmaki ahanba khongthang oigadabani. Ichol Express da Maitai driver Kankre Lilong Watok JSC ga lenga ka yanaba purakre. Lei kitaba singi imungda lupa lak charagi ex gratia lenga ki thabak piragani. MPCC na Commission of Inquiry da complaint affidavit pisan kre. Sanalai pakta Indo-Myanmar gi free movement regime lauthoknaba center na thabak laukhat kre. Leivak ani gi ngangkhai da kilometer sahum sangba smart fencing kharagani. Lilong Chingzau gi thodokta sokhiba miyoi amasu leikidre lenga ka yana kre. Leikidraba singi imung manungda lupa lak tara piragani. BSF Chiluba Maitai driver ama cookie singna halam daure. Naharol gi thodangda Maitai kaluba cookie gining thog yum mai thakre makoi masal ungkhatna kre. Manipur se Bharat ta tilubadagidi hiram khudimakta sothare haibasi senglei. New Kaitel Manbi manakta cookie la hawlup masal gi marakta nomai kapna kre. Good morning Manipur. Miyang tabiri bukwai puna magpup magkagmim tazidana taram na okchari hauze pak sandok na bizari. Naharol gi thodangda Maitai kaluba cookie ning thogi yumai thakre makoi masal ungkhatna kre. Churachandpur district ki Sagaikot police station gi manung chanba lalom phaida sangsiluba BSF ki gari driver oiba mitei macha ama kul adugi ningthona kanduna security force da kusina khibagidama kungi ningthogi yum cookie militant sing na mai thabada natana mafam aduda leiramba CSO amasung cookie militant anigi marakta yamna chauna ungkhana kre. Press na phangba pawgi matung inangasi ayuk pung chara khara helakpada BSF convoy ama Churachandpur district ki lalom phaida 1000 ke mafam aduda leiramba cookie volunteer sing na gari sing check toba aduda Bolero Jeep Thoba BSF ki driver oiba maitei macha ama volunteer sing aduda faduna mamit kisilaga chingthakta wahang pahung taunaba pukhatke. Driver adu Thobal district ki Thiam Konjil dagi Konthauzam Dingku Kunipan apokpa 𝐾𝐿 cookie volunteer sing aduna mahakpo arambai tengol da yaubra haibana chingba wahang sing hangduna kihan khanganbagi thabak sing sathaki tanza aduda mahakpo Kulgi ningthau SK baitena miyang dagi kanduna mayamda thambike ngaihak leiraba matung mafam aduda BSF yauba security sing sangsilaktuna mahakpo rescue toraga Saikot police ki station gi second OC da sinaramke masigi matung second OC asina Bisnupur police station gi OC da dingkubu tek takaidana sinarakibani Amaromda maitai macha dingkubu kanbiki haiba wahauda lalom phaida cookies CSO amasung cookie militant singi marakta chauna ungkhatnaba thodok thoki thodok aduda mitai khol singa naknana sariba cookie bunker sing cookie militant sing aduna mathau tawraroi haiduna sidoki makha tarakpa oina khoisaungraba cookie sing aduna lalomphai khulgi ningthau SK baite gi mayum mai thadoki mafam aduda nakal animaki marakta ungkhatnabagi thodok thokraba matung numidang pung nipalom taba adwaida cookie militant sing aduna lalompai kulda bom yauna nongmai round kaya kapthoki bom yauna nongmai kapagi makhol tabada Kaksing district ki manung chana leiba suknu tural wangmada leiriba maitai sing mipaiba phaunaki panba yabadi suknu tural gi wangmana Churachandpur district ki oiraga Indo-Tibetan border force na ITBF na cookie khul sing ngakpani aduga Bisnupur district ki Kaksing district ki manung chaliba suknu sero romthang bana
BSF na ngak senduna nakal anigi marakta pamdaba thodok thoktanaba ngak senbagi thabak chatharibani ani suba narol thodanggi sandokpa pauda new kaithal manbi manakta kuki lal holup maselgi marakta nomai kapnakre Imphal West District ke new kaithal manbi police station gi manung chana leiba ngaprom singjin yodringai kuki singna bizang khul haina khangnaba maphamda kuki National Front KNFMC amasung kuki Revolutionary Army KRA anigi marakta ngasi nungthel pung anirom tabada akanba mongda khuthoknakre khuthoknaba aduda nakal anigi marakta asi ana yawbagi paudi fangde Press na phangba pawgi matung ina new kaithal manbi dagi kilometer ahomdom chatlaga leiba bizang hairiba kuki khul asi kuki lal hauba singi transit camp oina leirakpani hairiba mafam asidagi kuki singna semba aronba lambi dagi Churachandpur amasung Kangpokpi district ani irai laina faunafam oiribani Bizang hairiba kuki khul asi district ani asigi mayai chabukta leivana Kangpokpi amasung Churachandpur maikai-romda nongmai kapnaruba kuki lal haubasing pothafam amadi matau sindok sinjingi mafam ama oiduna lakpani Churachandpur amasung Kangpokpi district ani gi marakta leiriba Tampaki district maru oina Imphal West Bisnupur amadi Imphal East ki mafam singda nongmai kapnaruraba kuki militant sing bizang khul da laklaga pothafam oiribani khul aduda yariktuna leiramba kuki militant sing amasung mitai khul da changsilaklaga nongmai kapsin bagi thawong sing sathaduna lakpani masigi manung chana Bizang khulda yarektuna leiramba KNFMC gi cadre singna state asida nauna changlakhiwa KRA gi cadre singa pau phauna dabadagi khuthoknaba oiramgani haibagi chingnaba sing leiri nakal amromda sugnuda BSF company gi gari driver oibam itei macha ama sugnu gi miyamna tek takaidana thadokre haiba pau adugi makha tarakpada kuki gi lalhauba luf ani asi yanaraktabadagi nongmai kapnaraba haibagi chingnaba phauri thodok aduda pungkhai amarom nongmai kapnarabasu nakal animaki marakta asok apan nangkhibagi paudi chapchana phangba ngamdre Sanalai Pakta Indo-Myanmar gi free movement regime lauthoknaba center na thabak lokhatkre leibak anigi ngamkhaida kilometer 4 sangba smart fencing kharagani India amasung Myanmar gi lonaba ngamkhaida chatnariba free movement regime asi lauthoknaba lengakna thabak paikhatle haina da print chafongdopa report amana hairi report asina makhata na hai khongthang asi Myanmar da thokliba irang asina maram oiraga mitop kayamaram India gi ngamkhaida leptana changsilakliba asibu ngakthoknanaba akhanaba paikhatpa thorangni leibak anigi micham miyamna kilometer 13 sathok sasin yabagi ayaba asi haukiba kumja lising aniga tarani panda Narendra Modi na luchingba lengak asina excise policy gi akhanaba thorang oina paikhat khivani thorang asina leibak anigi marakta lalol ichiki thabak hengat hanaba pandam thamlambani adubu asiguma khudong sabasing asibu lana sizinaduna mitop miyancha sing changsil hananaba amasung drug amadi khulaina chingba lalol ichik tobada hena mai onsin khibadagi kanglon asi lauthokhinaba lengakna thabak paikhalak-khibani FMR asi kumja lising aniga tarani pandagi chatnahankraba haukraba matung kumja lising aniga kundagi hauraga thokliba covid ki matamdagi kayarak hanna thingduna leirurabani nakal amaromda Myanmar ga lonaba India gi kilometer lising amaga chatruk nifu hundoi sangba ngamkhai gi sarukta hanadagi leiziriba ngamkhai gi sambal asigi mathakta kilometer 3 sangba sambal khaba hauragani haina economic time da fongdokpa report amada hairi pau asina makhata hai India ga yumlo nariba Myanmar da Chin kuki singna Myanmar da lengak pairiba military junta ga akanba mongda lan choknaba asina maram oiraga Chin kuki furuki miyoi kayamarum India romda chensilakliba asigi yenglaga Arunachal Pradesh Nagaland Manipur amasung Mizoram ga lonaba maphamsing asigi hena khudong thiningai oiba maphamsingda henba ngamkhai gi sambal asi khanaba lepkhibani Haukiba chahida hanbagi oina kilometer 10 gi ngamkhai gi sambal khaba loisinkhre loinana kilometer marfuda makhata na thabak sunanaba work order pikre masiga tharaga hausik phawada leivak ani gi lonaba ngamkhai asida smart fencing khariba asi puna kilometer 400 yokre India amasung Myanmar gi ngamkhai da chawna ahongba leiva maramna drug khusu khulai amadi lona yadaba polam sing putok pusin tawbagi mafam ama oiduna leirakhibani asigumba phibam asida haukiba me thadagi Manipur da Kanglup ki irang Thorak padagi fibam asi hena lustalakduna ngamkhai gi sambal khaba gi thabak asi hena kumang yangsinaba center na ahenba
ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯂꯤ ꯉꯝꯈꯩꯗ ꯁ꯭ꯃꯥꯔꯠ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯀꯤꯂꯣꯃꯤꯇꯔ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯕꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯑꯁꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯚꯤꯖꯥ ꯑꯃꯗꯤ ꯄꯥꯁꯄꯣꯔꯠ ꯌꯥꯎꯗꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯕꯅ ꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯤꯕ FMR ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯕꯨ ꯑꯣꯏꯔꯕꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯤꯇꯤꯖꯦꯟꯕꯨ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯥꯀꯜ ꯑꯃꯗ ꯀꯤꯂꯣꯃꯤꯇꯔ 16 ꯚꯤꯖꯥ ꯅꯠꯇ꯭ꯔꯒ ꯄꯥꯁꯄꯣꯔꯠ ꯌꯥꯎꯗꯅ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯉꯥꯏ ꯐꯗꯅ ꯕꯣꯔꯗꯔ ꯄꯥꯁ ꯑꯃꯃꯝ ꯀꯛꯂꯒ ꯆꯪꯍꯟꯅꯕꯒꯤ ꯀꯥꯡꯂꯣꯟ ꯌꯥꯊꯣꯛꯇꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯕꯣꯔꯗꯔ ꯄꯥꯁ ꯑꯁꯤ ꯆꯍꯤ ꯑꯃ ꯐꯥꯎꯕ ꯆꯠꯅꯕ ꯌꯥꯏ ꯑꯗꯨꯕꯨ FMRꯒꯤ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯗ ꯈꯪꯕ ꯋꯥꯠꯄꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯂꯩꯉꯥꯛ ꯄꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯆꯤꯟ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ 53 ꯆꯪꯁꯤꯜꯂꯛꯄ ꯊꯦꯡꯅꯕꯗꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯁ ꯔꯦꯀꯣꯔꯗ ꯂꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅꯁꯨ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯃꯩꯇꯩ ꯗ꯭ꯔꯥꯏꯚꯔ ꯀꯟꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯔꯣꯝ ꯇꯥꯔꯛꯄꯗ ꯁꯦꯔꯧꯂꯣꯝꯗ ꯂꯥꯛꯄ 190 ꯁꯨꯕ ꯕꯥꯇꯥꯂꯤꯌꯟ BSFꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯛꯄꯗ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯩꯇꯩ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯝꯕꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯐꯝ ꯊꯧꯖꯤꯜꯂꯨꯕꯗ ꯀꯨꯀꯤꯁꯤꯡꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯈꯪꯂꯛꯄꯗꯒꯤ ꯐꯥꯖꯤꯜꯂꯨꯔꯦ ꯍꯥꯏꯔꯤ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯂꯨꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯣꯟꯊꯧꯖꯝ ꯗꯤꯡꯀꯨ ꯑꯄꯣꯛꯄ ꯀꯦ ꯏꯕꯣꯛ ꯑꯄꯣꯛꯄꯤ ꯕꯕꯤꯇꯥ ꯀꯧꯏ ꯊꯧꯕꯥꯜ ꯊꯤꯌꯥꯝ ꯀꯣꯟꯖꯤꯟ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ BSFꯀꯤ AC ꯃꯅꯣꯖ ꯀꯨꯃꯥꯔ ꯆꯧꯔꯁꯤꯌꯥ ꯀꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯕꯣꯂꯦꯔꯣ MN ꯁꯤꯅꯤꯌꯣ ꯑꯃ 95212 ꯊꯧꯗꯨꯅ ꯆꯠꯄꯗ ꯂꯝꯕꯤꯗ ꯀꯨꯀꯤꯁꯤꯡꯅ ꯊꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤꯕꯅꯤ ꯃꯍꯥꯛ ꯁꯪꯒꯥꯏꯀꯣꯠ PS ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯀꯦꯟ OCꯅ CDO ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯅꯤꯁꯨꯕ ꯁꯟꯗꯣꯛꯄ ꯄꯥꯎꯗ MPCCꯅ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯀ꯭ꯋꯥꯏꯔꯤꯗ ꯀꯝꯄ꯭ꯂꯦꯟ ꯑꯦꯐꯤꯗꯦꯚꯤꯠ ꯄꯤꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯤꯖꯤꯟꯅꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯦꯝꯈꯤꯕ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯀ꯭ꯋꯥꯏꯔꯤ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁ 2018ꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯑꯦꯐꯤꯗꯦꯚꯤꯠ ꯑꯃ ꯉꯁꯤ ꯄꯤꯁꯤꯟꯈ꯭ꯔꯦ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯃꯦꯖꯔ ꯙ꯭ꯌꯥꯅꯆꯟꯗ꯭ꯔ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯗꯤꯌꯝ ꯍꯦꯔꯤꯇꯦꯖ ꯕꯤꯜꯗꯤꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯍꯥꯡꯕ ꯀꯃꯤꯁꯟꯒꯤ ꯑꯣꯐꯤꯁꯇ AICCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯔꯦꯁꯔ ꯒꯣꯁꯥꯃꯤ ꯑꯃꯁꯨꯡ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯚꯣꯀꯦꯠ ꯑꯃꯁꯨꯡ ICCꯒꯤ ꯃꯦꯝꯕꯔ ꯅꯤꯉꯣꯝꯕꯝ ꯚꯨꯄꯦꯟ ꯃꯩꯇꯩꯅ ꯀꯝꯄ꯭ꯂꯦꯟ ꯑꯦꯐꯤꯗꯦꯚꯤꯠ ꯑꯗꯨ ꯄꯤꯁꯤꯟꯈꯤꯕꯅꯤ ꯀꯝꯄ꯭ꯂꯦꯟ ꯑꯦꯐꯤꯗꯦꯚꯤꯠ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯔꯦꯁꯔ ꯒꯣꯁꯥꯃꯤꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯗ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ K ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯝꯄ꯭ꯂꯦꯟ ꯑꯦꯐꯤꯗꯦꯚꯤꯠ ꯑꯗꯨ ꯉꯁꯤ ꯄꯤꯁꯤꯟꯈꯤꯕꯅꯤ ꯑꯦꯐꯤꯗꯦꯚꯤꯠ ꯄꯤꯁꯤꯟꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯍꯔꯦꯁꯔ ꯒꯣꯁꯥꯃꯤ ꯑꯃꯗꯤ ꯅꯤꯉꯣꯝꯕꯝ ꯚꯨꯄꯦꯟꯗ ꯁꯤꯟꯅꯔꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯕ ꯀꯝꯄ꯭ꯂꯦꯟ ꯑꯦꯐꯤꯗꯦꯚꯤꯠ ꯑꯗꯨ ꯄꯤꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯦꯗꯚꯣꯀꯦꯠ ꯚꯨꯄꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯤꯕ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯀ꯭ꯋꯥꯏꯔꯤꯗ MPCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯔꯣꯜ ꯑꯗꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯍꯥꯏꯈꯤ ꯄꯣꯛꯅꯐꯝꯗ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯒꯤ ꯊꯧꯗꯣꯛ ꯂꯥꯏꯀꯠꯅꯔꯛꯈꯤꯕ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ JSCꯒ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯁꯣꯛꯄꯗꯒꯤ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯏꯀꯠꯅꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯁꯨꯡ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛꯇꯨꯗ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 5 ꯁꯨꯔꯦ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ JSC ꯑꯃꯁꯨꯡ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯁꯣꯛꯄꯗꯒꯤ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯃꯤ 10 ꯂꯥꯏꯀꯠꯅꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯗꯤ ꯃꯧꯂꯥꯅꯥ ꯀꯥꯁꯤꯝ ꯑꯂꯤ ꯑꯦꯂꯤꯌꯥꯁ ꯑꯃꯨꯆꯤ ꯃꯀꯛꯃꯌꯨꯝ 35 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ MD ꯖꯂꯥꯂꯨꯗꯤꯟ ꯑꯦꯂꯤꯌꯥꯁ ꯌꯥꯏꯃ ꯀꯧꯏ ꯃꯍꯥꯛ ꯂꯤꯂꯣꯡ ꯗꯣꯂꯥꯏ ꯊꯥꯕꯤꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JSCꯅ ꯉꯁꯤ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ ꯔꯥꯖ꯭य ꯁꯚꯥꯒꯤ MP ꯃꯍꯥꯔꯥꯖ ꯁꯅꯥꯖꯥꯎꯕ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ K ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯁꯨꯡ ꯂꯤꯂꯣꯡ SCꯒꯤ MLA ꯑꯕꯗꯨꯜ ꯅꯥꯁꯤꯔ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ JSCꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯆꯪꯁꯤꯟꯒꯅꯤ ꯇꯧꯔꯝꯕ ꯈꯣꯡꯖꯪ ꯑꯗꯨ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ
CM ga unarurba matung paumi singa unabada JSC ki convener MD Habibullah na hai ngasi JSC amasung CM ga unaduna tongan ma wafam kaya yanaba purakle thaudok asigi achumba phanganaba gi damak IGP amana luchingduna SIT Special Investigation Team ama semlaga thigatnaba thaudok asida leikitaba manga amasung handicap oiraba ahumda makhoi gi naknaba mida lenga ki chanaba thabak piba leikitaba manga gi 𝐋𝐀𝐻 oina lupa lakh tara piba yamna thina sok pasingdana lupa lakh ani amasung khara sok pasingdana lupa lakh ama piba Lilong Police ki mapangal hena kangkhatnabagi damak SDPO DSP dagi tadaba police officer thamba amasung Lilong amasung oinam samurogo tainaba Imphal Barresta police outpost ama permanent oina thamba hainasu nakal anigi marakta MOU Memorandum of Understanding ama sign taunare JSC amasung lainga kayanaba puraklabanina asiba haksang sing mathau mangam pangthoknabagi damak mafam matam leplagani thokiba thaudok asi laibak thibani thaudok asibu lana ꯆꯠꯈꯤꯒꯗꯕꯗꯒꯤ ꯀꯜꯍꯧꯔꯕ CM ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯎꯟꯁꯤꯜ ꯃꯤꯅꯤꯁꯇꯔꯁꯤꯡꯕꯨ ꯊꯥꯒꯠꯂꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯤꯒꯅꯨ ꯌꯥꯅꯕ ꯑꯁꯤꯗ ꯑꯄꯦꯟ ꯄꯦꯟꯗꯕ ꯊꯥꯗꯣꯛꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯕꯤꯕꯨꯜꯂꯥꯍꯅ ꯐꯣꯡꯗꯣꯛꯂꯤ ꯄꯣꯛꯅꯐꯝꯒꯤ ꯃꯆꯥꯈꯥꯏꯕ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯔꯣꯀꯦꯠ ꯀꯥꯞꯁꯤꯜꯂꯛꯄꯗ ꯖꯦꯋꯤꯁ ꯇ꯭ꯔꯥꯏꯕ ꯇꯔꯦꯠ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯄꯥꯎꯆꯦꯗ ꯐꯣꯡꯂꯛꯈ꯭ꯔꯦ ꯃꯤꯁꯤꯡ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ The Times of Israel na piba report ki matung ina trahi asigi ahoba numit January amada yum amada rocket kapsilakpada awang nongpoki Manipurda leiva Banai Menasik community ki member taret sikre hairi Times of Israel pause da piriba report aduda thaudok adu Manipur gi moredani haiba chapchana phongdokpadi leite adubu yum amada punna mifam pangthoklingaida rocket kapsilakpada mi sing adu sikhibani rocket adu kanana kablakpano haibadudi chapchana khangde haina National Diaspora Affairs Committee na phongdorakli report adugi matung ina attack satharkiba adu atamnana jiu singda torakpa attack ni haina laude maramdi haukiba me thadagi India gi awang nongpoke state ama oiriba Manipurda Kanglup anigi marakta violence sathaduna laglibani hainasu National Immigration Observation and Diaspora Committee na makhata na phongdokli adumakpu mafam asida thokliba Kanglup anigi ungkhatnaba asina maram oiraga lanjenerebe Indian jiu singda Israel da lakpa pamle hainasu committee aduna phongdokkiba hairi Committee asina press ta thadorpa chirol amada India da Banai Menase member lising manga ga chamnga romna Israel da laktuna mafam asida leiriba community asigi mi lising manga ronga punna leiminabagi damak ngaiduna leiri committee asibu luchingliba MK audit forar na elie and Immigration Government Office bu warawa phongdokladuna Banai Monasek punsinabagi damak thabak asi thindaba asina Manipurda community asi khudongthiba tahale hairi ngarang pangthokiba committee gi khana nainabada Foreign Ministry gi South East Asia desk ki makok oriba Mitchell Wheeler Tal na phongdokhibada Banai Monase na khudongthiba nangliba asi makoi jiuni haina masak takpagi nate Israel government na community asibu Israel da puraknaba mateng pangli adubu asigumba thabak asidi India gi manungi wafamda khud thingzinba oina thoktanabagi damak yamna chamna pangthokpani Banai Menase hairiba asi India gi awang nongpok thangba sarukta leiba community amani makoi asi Israel gi Manase tribe ki saruk amani haina claim tawri Bible gi wari matung ina makoi loi thakiba ahanba Hebrew tribe ni haina lauri haukiba chahi kunlom asida makoibu Israel da pubada Israel government na pukning thogali hairiba mi sing asi savai Israel amasung Dezel Monase haina khangnaba NGO anina sinduna Israel da pubani Sangai Express da masa matanta nongmai kapsin zabadagi sire Kaksing district ki manung chana leiba Sero mamang laikai da leiba BSF ki chamaga humpu humdoi suba battalion A company amagi temporary outpost da ngarang numidang pung taramathoi minute nifurom tabada duty togduna leiba BSF ki head constable ama masagi service nongmaina chairong da kapsin badagi leikhidreba BSF personnel adugi maming Radhesyam Gujar Nifumathoi Kawi Rajasthan gi Chatorhar district ki Nagari Gujar Kharadagi ni hairi thaudok adu hek thokpaga BSF personnel adu sugnu CHC da first aid piraba matungda Jivan Hospital Kaksing da ngasi ayuk pung aniga minute 15 rom tabada pukhalaba matung ayuk pung aniga minute yankai mari tabada sire haina hospital gi maikaidagi phongdorakibani hairi asiba haksang adu sugnu police ki team amana Jenims ki mokta thamkhre hairi
Sangai Express ki ani suba pauda Central Force ki garising maira paibisingna lambida thattuna halankre. Imphal West District ki manung chanba lamsang area faurakpa Central Paramilitary Force ki garising ngasi numidang maikay adongi maira paibisingna thattuna halankre hairi. Ngasi numidang pung 6:30 tabada thokiba thodok aduda kadangban amadi kautruklomda changadabani haiba Central Paramilitary Force ki camper gari mari Imphal lomdagi lamsang lomda thoraki hairi. Gari sing aduna lamsang bazar maya yaurakpada mafam aduda leiramba maira paibisina kadangban amadi kautruklomda Central Force tangkiba yaroi. Maikai asomda Central Force tangkraba pamdaba thodok hekta thoi haiduna gari sing adu thatuna Imphal lomda halanki hairi. Camper sing adu chatkraba matung ngaihak leiraga amuk Imphal lomdagi Central Paramilitary Force tongba bolero amaga bus amaga haigalakhe madusu haibang pokpi maira paibi singna thatuna Imphal lomda halanki hairi. Huyalan pauda Special Commando singna moreda thongna fana mathau pangthoknabagidamak nongmai maru lising yangkai pibiyu hairakle. Technopal District ki border town Mori amasung mafam asigi akoibada leiriba mafam singda Kuki militant singna maning tamna operate torokpaga loinana Manipur Police ki Sub Divisional Police Officer ama fawba yauna security personnel khara nongmaina kaptuna hatkhiba amasung atei personnel singna asok apan nanghanbagi damak thodok sing yamna toina thoksilakpadagi Moreda Manipur Police ki Special Commando Unit Khabai Soi gi officer amasung personnel singna mathau masak khangna thongna fana pangthokpa ngamnabagi damak Nongmai maru listing yangkai amasung yangkai matoi mortar gi live round high explosive bomb chamage yangkai pibinanaba haijarakle hairi. Social media da viral oirakiba haija cherol adu Manipur Railway gi SP oibagi mathakta Special Commando Unit asigi in charge SP na tha asigi amada Additional Director General of Police ADGP LO da address tawduna iraklaga numit simakta da ADGP gi office ta pisin bani hairi. Cherol asina pibinaba haijarakliba nongmai maru sing 7.62 LMG gi kapa yariba maru listing tara inchas rifle gi maru listing kun AK-47 gi maru listing tara teret point chahum ahum rifle gi maru listing puna nongmai makhal sing asigi apunba maru listing yangkai ni aduga nongmai maru sing asigi mathakta yangkai matoi mortar gi live round high explosive bomb chamaga yangkai supi biraknaba haijarakivani hairi. Gerald asigi copy amasung Inspector General of Police IGP ADM da supiraki hairi. Panba yabadi mamang thagi kuntradagi hauraklaga tha asigi ani fawbada Moreda Kuki militant singa khuthokna kiba thodok singda commando personnel mapan amasung BSF personnel ahum asok apan nangkhrabani akonba thodokta soklaba sing honggi thabak supuriba Chief Minister na haktingnana Rims ta satuna yengsin kiba galoinana Moreda ahenba security personnel sing thazen khre haibagi wafam pawmi singda phongdokpa laikhrabani. Sangai Express ki National News ta Assam da bus truck thongaina bada tarani thoi sire kuntra sogle. Assam ki Golaghat district tangasi Kaila thanna puduna lakpa truck amaga bus amaga thomjina bada yamdrabada miyoi tarani thoi sikre amasung atopa kuntra na sogle haina police na phongdokre. Golaghat ki Superintendent of Police SP Rajan Singhana PTI da phongdopa matung ina thodok adu ngasi ayuk district asige Dergaon manakta leiba Balijanda National Highway 37 da thokivani miyoi nifu manga tonglakhiba bus adu Upper Assam tamna chatkibagi lambida Kaila thanna puraktuna lakpa truck aduga thongaina kibani haina sumhakna phongdoki accident aduda miyoi 12 siki amasung atopa kaya amana sokhi haina phongdokladuna SP na haiki asok pasing adu hospital da amada pukhatkre thodok adugi matangda hauzik makhatana thigetpagi thabak sathari haina sumhakna phongdoki. Jorhat Medical College and Hospital ge Senior Director Amana Pawmi Singh da haiki health facility asida hauzik asopa kontra layengle Dr. Asokpa Kharagi fibam luna leiri haina Dr. aduna phongdoke aikoina makhoigi fibam kupna yengsili haina so mahakna phongdoke Dergaon Police Station ge official amana phongdokpa matung ina thodok adu ngasi ayopung nifanga minute kontra rom tabada thokibedni bus adugi passenger asi Golaghat district ke Kamargaon dage Tinsukia district ki Tilenga mandir da picnic chatpagi lambida laivak thiba thodokta mayokna kivani haina mahakna phongdoke mahakna haiki Len Mari leiba National Highway 37 ge saruk ama
amang ata thokpadagi semjinbagi thabak chatharibana maram oiduna truck adu Jorhat lomdagi lambi gi aranba side lomda thorakibani gari animak kanna thonarakibaga loinana thodoktu thokiba matamduda area adu lechin thaki haina mahangna fongdokli asiba haksang sing adu thodok thokpham dudagi lokhatlaba matung postmortem tonaba 𝐷𝐴𝐿 Community Health Center da thamkhre haina fongdokladuna official dun haiki leikidaba sing adugi manungda gari animaki driver sing yauri ngasigi thodoktu thokibaga mafam adugi miyam sangsinbaga loinana mi kanbagi thabak sathaki maraksida lambi gi laivaktiba thodok amada miyoi kya misi mina nangkibaga President Draupadi Murmu amasung Prime Minister Narendra Modi na thamoi sokna nungaitaba phongdokre leikidaba singi imung singda lupa lakh ani amadi asok pasingda lupa lising yankay piragani haina Prime Minister na lauthokre miyoi kaya misi mina nangkiba asida Chief Minister Hemanta Biswa Sarmana thamoi sokna nungaitaba phongdokhe Asok pasing tuna yangna fagalagna baso thauniraduna extra thagatpa warol amada Sarmana haike hauzik local administration na singna asok pasingda darkar oiba mateng khudingmak piri amaromda ngasigi thodok adugi matangda inquiry ama chathanaba Assam ki Transport Minister Parimal Sukladev na phongdokkibada thodok thokphamduda chatnaba mahaki department komthoknaba official singda su khangankre Poknafangi International News da Gaza da sikiba Israel gi lanmi masing chamaga humdra manga yokre Israel Defense Force IDF na ngasi awang Gaza da Hamas ka lan sokna bada makoi gi lanmi amasu sikre haina lauthokre masike iroina na Gaza da ground operation haukraba matung da sikiba IDF ki lanmi masing chamaga humdra manga yokre hairi khwaidagi nauna leikidraba IDF ki lanmi adu Sergeant First Class Myron Moso Girls Kunmathoi Kawi haina masakhangle haukiba October 28 ta IDF na ground operation haukraba matung lanmi lising amagi mayasu soki hairi Aroibada Huyalan Paugi International News ta US na hatkiba General Soleimani da ikai khumnaba utpa thoromda bom ani pokhairakpadagi miyoi chamaga ahum sikre Iran gi top General Qasim Soleimani hatkibagi kumonga mari lenana ngasi leivak asida miyamna punduna mangonda ikai khumnaba utpagi thorom ama pangthoklingaida bom ani thangnana thuna pokhairakibagi thodokta yamdrabada miyoi chamaga ahum sikre haina state media report na hairi State television na terrorist attack amani phongdokhiba bom pokhaibagi thodok sing adu Iran gi michang ama oiriba Hamas gi ani suba khwaidagi maru oiba misak Saleh al-Aruri Beirut drone strike ta chathaduna hatkiba matung Middle East ta achauba ungkhatnabagi fiwam leiringai marakta thoglakibani Beirut ta chathakiba drone strike adu Israel gi khutni haina Lebanese official singna maral sikrabani Bom sing adu Soleimani bu lairol chankhiba mahaki kha thangba hometown Kerman da leiwa Saib al-Zaman ga naknana pokai kibani Baghdad airport ki chidai da US na drone strike chathaduna Soleimani bu hatkibagi mari suba kumon ga mari lenana mahaki supporters singna mafam aduna punduna mangonda ikai khumna bo lingai da blast thorakibani state media report matung ina thangna thuna thoklakiba blast ani atuda yamdrabada miyoi chamaga marfu asok apan nangkhe Iran gi Tansim News Agency na sourcing paladuna hairibadi bek ani da purakiba bom sing adu miyam tiliba mafam aduda pokairaki terrorist ki landa aduda chatharakiba miyoi sing aduna bom sing adu remote control gi khutang da pokai hankibani haina tasim na makhata na phongdokhe Isna News Agency na Kerman gi Mayer Said Travis ki warol paludun hai bom sing adu amaga minute tara kanaraga pokai ki online footage da miyam na thodok thokfam adudagi mipaina duna chenthoknaba amadi security personnel sing na mafam adubu corder tobagi saktam utke State television gi image sing da mafam aduda ambulance kaya amadi rescue personnel sing leiba oki panba yabadi US na Iraq da drone strike chathaduna hatkraba Iran gi top general Soleimani na Middle East sin tungna military operation sing yangsilaba Iran gi Islamic Revolutionary Guards ge foreign operation gi masa oiriba Quds force luchingkibani mayambo amuka hana thagachari makhata ba program gi damak miyang taminasi